ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯨꯖꯥ ꯂꯣꯏꯕꯁꯤꯗꯤ ꯑꯃꯨꯛ ꯃꯍꯤ ꯂꯥꯡꯉꯦ ꯇꯧꯔꯤꯁꯦ. ꯅꯣꯡꯁꯦ ꯑꯃꯨꯛ ꯇꯥꯔꯛꯑꯦ. ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯑꯃꯨꯛ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯇꯥꯕꯁꯦ. ꯇꯜꯂꯦ ꯂꯥꯏꯃ. ꯉꯁꯤꯁꯦ ꯀꯣꯏꯕ ꯊꯣꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯉꯥꯏꯍꯥꯛ. ꯑꯗꯣ ꯈꯪꯗꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ. ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅꯗꯤ ꯇꯥꯗ꯭ꯔꯒ ꯍꯥꯡꯗꯕꯤꯗꯣ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯕ. ꯀꯔꯤ ꯀꯩꯅꯣ ꯁꯝꯁꯦ ꯀꯩ ꯃꯥꯜꯂꯦ? ꯄꯣꯠ ꯑꯃ ꯄꯥꯏꯔ ꯂꯦꯞꯇꯒꯦ ꯁꯣꯝ ꯇꯧꯔ ꯂꯩꯕ ꯄꯥꯅꯕꯗ ꯑꯋꯥꯕꯤ ꯑꯃꯅꯤ. ꯃꯌꯥꯗ ꯁꯨꯖꯟꯒꯗ꯭ꯔꯥ ꯃꯃꯥꯏꯗ ꯁꯨꯖꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯦꯟꯅꯕꯁꯤꯗ ꯂꯣꯏꯔꯦ. ꯑꯃꯨꯛ ꯇꯣꯏꯕ ꯇꯨꯝꯃꯤꯅꯦ ꯍꯥꯏꯅ ꯉꯥꯛꯇꯪꯇ ꯇꯨꯝꯃꯅꯤ. ꯑꯗꯨꯏ ꯄꯦꯛ ꯂꯥꯎ ꯃꯈꯣꯟ ꯇꯥꯕ ꯁꯨꯝ ꯍꯧꯒꯠꯂꯛꯑꯅꯤ. ꯑꯅꯥꯁꯤꯁꯨ ꯁꯤꯡꯉꯤꯕ. ꯊꯕꯛ ꯀꯟꯈ꯭ꯔ ꯄꯣꯠꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ. ꯏꯁ ꯅꯣꯛꯁꯤꯜꯂꯅꯨ. ꯀꯞ ꯃꯥꯜꯂꯦ ꯑꯦꯄꯜ ꯁꯥꯔꯝꯕꯩ ꯃꯆꯤꯟꯁꯦ. ꯍꯣꯏ ꯃꯆꯥꯗꯣ ꯄꯨꯖꯥ ꯀꯣꯏ ꯆꯠꯀꯗ꯭ꯔꯣ? ꯑꯁꯤꯒꯤ ꯂꯩ ꯃꯆꯨꯁꯦ ꯌꯥꯝꯅ ꯐꯖꯕꯗꯣ ꯑꯣꯏꯗ꯭ꯔꯥ? ꯐꯣꯁ ꯐꯣꯁ ꯂꯥꯎꯔꯒ ꯑꯗꯒꯤ ꯄꯤꯡꯛ ꯑꯣꯏꯖꯔꯁꯨ ꯑꯁꯤꯒꯤ ꯄꯤꯡꯛ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯕꯗꯣ ꯑꯣꯏ. ꯑꯩꯈꯣꯏ ꯃꯆꯥꯅ ꯃꯇꯣꯟꯁꯦ ꯍꯦꯛꯇ ꯐꯣꯏꯗꯠꯈꯤꯕ. ꯑꯃꯨꯛꯀ ꯄꯥꯟꯁꯤꯟꯕꯕꯨꯗꯤ ꯌꯥꯏꯑꯕꯀꯣ. ꯌꯥꯝ ꯐꯖꯩ ꯍꯦꯛ ꯎꯕꯗ ꯑꯁꯤ ꯃꯆꯨꯁꯦ. ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯖꯅꯞ ꯅꯞꯄꯤ, ꯑꯩꯈꯣꯏꯒꯤ ꯑꯄꯥꯛꯄꯤ, ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯒꯤ ꯃꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤꯗ ꯐꯝꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯦ. ꯀꯔꯤ ꯇꯧꯔꯨꯅꯤ ꯌꯨꯝ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯗꯣ ꯇꯟꯕꯅꯤꯅ. ꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯐꯝꯃꯅꯤ. ꯒꯥꯔꯤ ꯆꯠꯄ ꯌꯦꯡꯉꯅꯤ. ꯑꯉꯥꯡ ꯂꯛꯅꯗꯅ ꯂꯩꯔꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯊꯤꯜꯒꯤ ꯁꯪꯒꯣꯝ ꯈꯤꯇꯪ ꯆꯥꯔꯅꯤ, ꯊꯛꯑꯅꯤ. ꯇꯜꯂꯦ ꯅꯣꯡꯁꯤꯕꯣ. ꯄꯨꯖꯥ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯅꯣꯡ ꯆꯨꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕꯅꯤ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯄꯨꯖꯥꯁꯦ ꯂꯣꯏꯗꯣꯔꯦ ꯀꯥꯏꯅ ꯂꯣꯏꯒꯗꯕ ꯅꯨꯃꯤꯠꯁꯦ ꯌꯥꯝꯅ ꯂꯣꯏꯍꯟꯅꯤꯡꯗꯅ ꯀꯣꯏꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕꯅꯦꯕ. ꯆꯥꯎꯔꯛꯑꯒꯗꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯥꯎꯗ꯭ꯔꯦ. ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯄꯨꯖꯥꯕꯨ ꯑꯣꯏꯅ ꯁꯨꯝ ꯈꯟꯗꯣꯛꯑꯦꯕꯀꯣ. ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯦꯟꯅꯕꯨ ꯈꯟꯗ꯭ꯔꯦ. ꯀꯣꯏꯔꯦ ꯐꯔꯦ ꯀꯣꯏꯗ꯭ꯔꯦ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯦ. ꯑꯗꯣ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯕꯅꯤꯅ ꯁꯤꯗ ꯄꯨꯖꯥ ꯇꯧꯅꯕꯅꯤꯅ ꯅꯣꯡꯇꯪꯗꯤ ꯀꯣꯏꯅꯤꯡꯉꯤ. ꯑꯩꯈꯣꯏ ꯆꯦꯅꯁꯨ ꯒꯥꯔꯤꯗꯣ ꯉꯟꯅꯈ꯭ꯔꯦ. ꯅꯣꯡ ꯑꯃꯨꯛ ꯇꯥꯊꯔꯛꯏꯅꯦꯕ. ꯊꯣꯛꯄꯨꯗꯤ ꯊꯣꯛꯎꯅꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯁꯨ. ꯈꯪꯗꯦ ꯀꯩꯗꯧꯔꯤꯅꯣ. ꯍꯦꯡꯉꯣ. ꯃꯌꯥꯝ ꯗꯦꯁꯥꯅꯣꯒꯤ ꯑꯣꯂꯤꯚ ꯑꯣꯏꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯁꯨ ꯐꯍꯜꯂꯒ ꯃꯍꯥꯎꯁꯨ ꯂꯩꯍꯟꯕ. ꯁꯂꯥꯠꯀꯨꯝꯕ ꯑꯗꯩꯗꯤ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯄꯨꯝꯅꯃꯛꯇ ꯑꯁꯤꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕꯀꯣ. ꯑꯁꯤꯁꯤꯅ 100% ꯅꯦꯆꯔꯦꯜ ꯑꯃꯗꯤ ꯀꯣꯜꯗ ꯄ꯭ꯔꯦꯁ ꯑꯣꯏꯒꯅꯤ. ꯖꯦꯔꯣ ꯀꯣꯂꯦꯁꯇꯔꯣꯜ ꯑꯃꯗꯤ ꯇ꯭ꯔꯥꯟꯁ ꯐꯦꯠ ꯐ꯭ꯔꯤ ꯑꯣꯏ. ꯑꯃꯗꯤ ꯑꯁꯤꯒꯤ ꯑꯣꯂꯤꯚ ꯑꯣꯏꯜꯁꯦ ꯁ꯭ꯄꯦꯟꯗꯒꯤ ꯁꯦꯝꯃꯛꯄꯁꯨ ꯑꯣꯏꯗꯣꯏꯅꯤ. ꯃꯌꯥꯝ ꯗꯦꯁꯥꯅꯣꯒꯤ ꯄꯥꯁꯇꯥꯁꯤꯅ 100% ꯗꯨꯔꯨꯝ ꯋꯤꯠ ꯃꯥꯏꯗꯥꯅ ꯁꯦꯝꯕ ꯄꯥꯁꯇꯥꯗꯨ ꯅꯠꯇꯦ. ꯑꯁꯤꯅ 100% ꯚꯦꯖꯤꯇꯦꯔꯤꯌꯟ ꯄꯔꯐꯦꯛ 7 ꯁꯥꯏꯖ ꯑꯣꯏ. ꯑꯗꯨꯒ ꯖꯦꯔꯣ ꯀꯣꯂꯦꯁꯇꯔꯣꯜ ꯑꯃꯗꯤ ꯇ꯭ꯔꯥꯟꯁ ꯐꯦꯠ ꯐ꯭ꯔꯤꯁꯨ ꯑꯣꯏꯌꯦꯕꯀꯣ. ꯃꯌꯥꯝ ꯄꯥꯁꯇꯥ ꯍꯧꯕꯒꯤ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯑꯒꯦ. ꯃꯌꯥꯝ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯗꯦꯁꯥꯅꯣꯒꯤ ꯄꯥꯁꯇꯥꯒ ꯗꯦꯁꯥꯅꯣꯒꯤ ꯑꯣꯂꯤꯚ ꯑꯣꯏꯜꯒꯒꯤ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ. ꯃꯌꯥꯝꯅ ꯆꯪꯉꯒ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣ. ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯥꯝꯁꯨ ꯍꯥꯎꯅ ꯆꯥꯕꯤꯔꯣ. ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯆꯥ ꯂꯣꯏꯔꯦ. ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ. ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯤ. ꯄꯨꯖꯥꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯌꯦꯡꯉꯣ. ꯐꯖꯩꯍꯦ ꯄꯨꯖꯥ ꯀꯣꯏꯔꯝꯗꯥꯏꯁꯦ. ꯊꯕꯛ ꯁꯨꯕꯅꯤꯅ ꯀꯟꯕꯅꯤꯅ ꯍꯨꯃꯥꯡꯅ ꯕꯤꯔꯤ ꯕꯤꯔꯤ ꯂꯣꯏꯔꯦ. ꯐꯖꯩꯍꯦ ꯄꯨꯖꯥ ꯀꯣꯏꯔꯝꯗꯥꯏꯁꯦ. ꯀꯥꯏ ꯑꯃ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦꯅꯦ ꯃꯀꯣꯛꯁꯦ.
Mày xuống ngọc thế lạc trí. Khôi vừa ra nằm bia xong rồi sẽ hairstyle rồi sẽ cái em phải nó tàu bằng ngâm trời mấy lạc trời bên nhá. Phải đi. Phi vô street ra hậu trời. Những cái xe. Những cái này. Nhưng này mới sáng ra đi. Cái nào điên rồi mình lùi em tôi vậy. Bạn nào có ngâm tới. Có chuyện thật. Ok, cần chẳng ok, cầm chẳng này phải bắt dây bộ sẽ ta tay. Phía anh bắt sẽ là đi hiện su sa cắt tay hele, làm tới dùng đó, mình bắt sẽ nó ngay bên lấy tệ. Phía su istri cha hậu tới bị sẽ le. Bên đây xí đây mà cha. Bên su thà rồi, brother sẽ share a story about con. Sai, rang đấy số mấy bút phát tàu lấy bút cái mấy em tăng thà là rồi là em phải cao sẽ thà. Cái này cũng phải à thì được. Ini kan macam na hai bagi setting ta han bahai ta lai jugaad to sar le hai ta le ba all set koi nai na tham bu man thau tre ba men da lai ta ba kuri ka sa sem ne ma tho ga lai da su ti dom ta tho lai su tal la ba se ai ba su lai ta không mà nó chả cái gì mình chừng bội lên mình blue cái dạo cho nó lên segi salwa segi earrings Mèo có sự ra coi đi city. Dia punya ke, kalau beli di scarset tu. Dia punya thì dia. mà không gì nữa nè Bây giờ Fabi thế, xia cái không dia clip âm lên mình xem này Fabi đấy. Bây giờ tạm được mấy này mà cũng mang sâu vậy cũng đang bên này. Abi dia hendak cari ki puja koi bagi blog so Sai dia koi segi kurta set ta han bam le mi ase se model chap chare no na ase ki white so ina seli ni ba ko mea ma ko ina ase ki white se set le pakistani kurta sot se white or ga yam ilem le me dress se ai ga su figure se fitting se chat chana ga yam nungai do or ba se sina to na ina ase some set le Chuni ka se yam sang chuni ka se ining dra bani sa ba siga to kitang paisa laga di heavy oina uraga so lungkhat di dana ko to dunna chuni se budi sum pai rani mèo khoi lotion ba loi re gari ngai di gari thobi ne ba mi lak tri Então le jara ke ba le ro ho se tu mi lai sho Sis, này hi cái gì à? Vậy cặp bác nụ cô, coi bên đã, ai phụ đôi mi? Các khoi ai? Cái tông nụ cô. Nó như là tôi là con không bà? Ngồi không phải nè. Ai nè. Cái chi. Let's now go bên đây rồi làm chó đã với bạn. Blue. Mai đi mà nó hiền cái tôi đây bạc bạc. Bạc sang rồi kita sumja. Không bà? Tôi là muốn Mẹ mama sẽ lấy về mà bạn đã phàm mình nông dân phiền chú sai à, giờ bây giờ mà bạn đã nuôi khá là lại về sum cá chứ quá, tôi tụi nó quỳ để có sớm này cái mà nó cái ngang rồi ngày ta xin nào sẽ phụ rồi cái khuất cái sẽ bên puja coi bây giờ ningsingei cảm giác nó mà tầm cái sẽ hậu khi bậc khang hậu thì có sự mua coi mèo mua asi coi bên nào phong bậc sẽ nung xí đấy bụng ninh cái sẽ coi mà bạn đã in như này cũng là mấy sẽ lạc từ đấy ông sẽ bố bụng bấm mấy cái mâm bi này bắt đầu rồi sẽ puja này mình sẽ mấy cái sân là cái đấy cái tần bấm mèo không được chết đâu em mà chán nó phải giờ bên đi coi em puja coi chuyện này coi mà sao hoàn đời rồi sao nó xuất xí rồi xong rồi sẽ sai lắm tất cả đã giờ cho bên lối nên sẽ đập chơi rồi nuôi sao nuôi ngài rồi lối wow bên nó xí cái tôi phi anh vừa sẽ chân cái sẽ nó xuất xa cả chơi đấy cô rồi đây mà làm bên nó xí đấy mấy số lấy sẵn đập mà nó sẽ có số tầm bao nhiêu
ꯁꯪ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦꯀꯣ ꯉꯁꯥꯏꯗꯤ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯪꯂꯦꯡꯇ ꯂꯦꯡꯕꯀꯣ ꯍꯧꯖꯤꯛꯇ ꯂꯣꯏꯔꯛꯑꯒ ꯑꯃꯨꯛ ꯃꯥ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ अभी एक पेंडल देखो पेंडल लाइट थादा है ꯌꯥꯝ ꯊꯥꯗꯩꯅꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯌꯧꯔꯦ ꯑꯁꯤꯒꯤ ꯄꯦꯟꯗꯜꯁꯦ आप लोग भाभी रुको रुको पहले फिर उसके बाद का था ज्यादा दूर है क्या मम्मी घुस पाएगा क्या ꯑꯩꯈꯣꯏ ꯃꯆꯥꯁꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯝꯔꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯌꯧꯔꯦ ꯒꯣꯜꯗꯦꯟ ꯄꯦꯟꯗꯜꯗ ꯑꯁ ꯐꯖꯩꯍꯦ ꯄꯦꯟꯗꯜꯁꯦ ꯂꯣꯏꯔꯦꯍꯦ ꯐꯣꯇꯣꯗꯗꯤ ꯌꯥꯝꯕꯨ ꯈꯪꯗꯦꯅꯦ ꯚꯤꯗꯤꯑꯣꯗꯗꯤ ꯐꯖꯩꯀꯣ ꯑꯁ ꯀꯔꯤ ꯈꯨꯐꯖꯅꯣ चावी है सिटी ꯅꯩꯔꯦꯍꯦ ꯐꯣꯇꯣ ꯀꯥꯞꯄ ꯍꯧꯔꯤ ꯐꯣꯇꯣꯗ ꯏꯁꯩ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ ꯃꯃꯥ ꯃꯟꯗꯤꯔ ꯏꯁꯩ ꯌꯦꯡ ꯂꯩꯍꯧꯔꯦ ꯃꯌꯥꯝ ꯄꯥꯅꯤꯄꯨꯔꯤ ꯆꯥꯔꯤꯒꯦ ꯁꯤꯒꯤ ꯄꯥꯅꯤꯄꯨꯔꯤꯁꯤꯁꯨ ꯔꯦꯗꯤꯃꯦꯗꯀꯤꯗꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯃꯆꯥ मेरे मामा पानी पूरी ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯦꯡꯉꯣꯏꯗ ꯊꯣꯛꯂꯛꯑꯦ आदगांव कितना दूर है आपका डिस्टेंस भी थोड़ा सा साइड में रुका तो यहाँ से 30 मिनट सेम ही है ꯃꯌꯥꯝ ꯄꯦꯗꯜ ꯑꯃꯈꯛꯇꯪ ꯌꯦꯡꯉꯒ ꯁꯨꯝ ꯍꯜꯂꯛꯑꯦ ꯑꯇꯩ ꯑꯇꯩꯗꯁꯨ ꯆꯪꯉꯨꯗ꯭ꯔꯦ ꯃꯃꯥꯁꯨ ꯌꯥꯎꯕꯅꯤꯅ ꯃꯆꯥꯁꯨ ꯌꯥꯎꯕꯅꯤꯅ ꯋꯥꯔꯅꯦꯅꯀꯣ ꯑꯗꯨꯒ ꯅꯣꯡꯁꯨ ꯄꯤꯇꯤ ꯄꯤꯇꯤ ꯇꯥꯔꯛꯑꯕ ꯑꯗꯨꯅ ꯀꯨꯝꯃꯒ ꯅꯣꯡ ꯃꯔꯛꯇꯨꯒ ꯆꯠꯂꯗꯤ ꯑꯉꯥꯡꯁꯨ ꯅꯥꯔꯒꯅꯤ ꯑꯗꯨꯅ ꯑꯁꯤꯗꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯒ ꯑꯩꯈꯣꯏ ꯍꯜꯂꯅꯤ ꯃꯌꯥꯝ ꯌꯧꯔꯦ ꯀꯥꯔꯒꯦ ꯋꯥꯔꯦ ꯀꯣꯏꯕꯁꯤꯁꯨ ꯋꯥꯏꯀꯣ ꯑꯉꯥꯡꯒ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯇꯧꯔꯗꯤ ꯀꯥꯏꯗꯕ ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯃ ꯆꯪꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯆꯥ ꯑꯩꯈꯣꯏ ꯃꯆꯥꯁꯨ ꯋꯥꯔꯦ ꯀꯥꯔꯦꯟꯁꯨ ꯂꯥꯛ ꯂꯩꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁ ꯇꯤꯡꯂꯤ ꯆꯪꯂꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯒꯥꯔꯤꯗ ꯇꯞ ꯇꯥꯅ ꯇꯨꯝꯃꯨꯔꯕꯅꯤꯅ ꯃꯥꯁꯤ ꯑꯩꯃ ꯀꯞꯅꯤꯡꯉꯤꯕ꯭ꯔꯥ ꯏꯁ ꯀꯦꯁꯟꯅꯩꯕ ꯌꯨꯝ ꯌꯧꯔꯛꯄꯗꯨꯒ ꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯥꯅꯤꯅꯦ ꯑꯃ ꯅꯣꯛꯅꯤꯡꯕꯅ ꯃꯥꯏ ꯃꯁꯛꯁꯦ ꯑꯩꯗꯤꯀꯣ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡ ꯃꯥꯏ ꯃꯁꯛꯁꯦ ꯎꯔ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯛꯑꯦ ꯆꯪꯉꯦ ꯑꯁ ꯅꯦꯅꯥ ꯍꯦꯛ ꯇꯥꯏꯌꯦ ꯌꯨꯝ ꯌꯧꯔꯛꯄꯁꯤꯕꯣ ꯍꯧꯖꯤꯛ ꯆꯥꯛ ꯑꯃꯨꯛ ꯀꯥꯝꯊꯣꯛꯑ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ ꯍꯦꯟꯖꯥꯡꯕꯨꯗꯤ ꯂꯩꯍꯧꯕꯀꯣ ꯉꯥ ꯊꯣꯡꯕ ꯉꯁꯥꯏꯒꯤ ꯂꯩꯍꯧꯋꯤ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯒ ꯐꯖꯅ ꯇꯨꯝꯃꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣই ꯃꯆꯥꯗꯤ ꯇꯨꯝꯃ ꯂꯥꯛꯄꯅꯤꯅ ꯃꯪꯒꯤꯁꯦ ꯑꯃꯨꯛ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯖꯥꯁꯨ ꯀꯣꯏꯔꯨꯔꯦ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯛꯑꯦ
ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ